IRB lौबगी फल अथुबदा लाउथोकलगने चीफ मिनिस्टर नेशनल हाईवे नंबर 2 अमसुंग 37 ngaksenbagi thogdang sinanaba इंडियन रिजर्व बटालियन IRB गे तरासुबा मति तरामाथोई सुबा बटालियन की पर्सनल सिंह लौनबा कुमजा 2019 दा पांगथोकिबा इंटरव्यू की फल अथुबा मतमदा लाउथोकलगनी हाइना चीफ मिनिस्टर नोंथोंबम बिरेन अमुकसु थाजब पीख्रे हौकिबा जुन थादा सुंगसोय सोयदना IRB लौबगी इंटरव्यू गे फल लाउथोकनी हाइना लाउथोक्रबसु थबक ओइनो ओंथोरक्तबदगे ngarang pawsi asina hangbada hauji misi mina nangba thogdok ama mayongnaringai asida haidokpa phajaroidra haina tawbane haidoknaba sem saba pumloi loirabani haide moregi tamilani tamuda lon na poloi thokre Myanmar gi miyo yamata moreda sanghan khidre moreda ge tamil machani tamuda hat khiba thogdok mari leinana nakalani gi marakta tension wangna leide masina maram oiraga ngarang Myanmar gi miyo yamata moreda sanghan khidre moregi miyo singsu Myanmar da sanghan khidre Imphal dagi su ahian ba security force sing thajan khre nakal amarom da laikhidraba tamil gi miyo ani adu ge imung manung sing yauna tongan ba community sing ge maiki dagi laikhidraba si baksang ani adu more da sinarakadaba ni haina akan ba khongjang kaya sangsilingai marakta tamugi authority gi maiki dagi asi baksang ani adu ngahan ayuk pung tara taba matamda poloi thokre haina pawgi source amana haire hidam asigi matang da Tengnopal SP ga wari sanabada isu asi India amasung Myanmar laibak ani ge high ranking gi thakta dil tawkhre masigi matangda makoida karigumba mata khangalakpa leite haina phongdorokhe nakal amarom da tamil macha ani adu tamuda laikhidaba thogdoka mari leinana moregi miyam tangdu leitadaba phibam amada leire Tengnopal gi DC amasung Manipur gi DIG range to hauji moreda station tawduna leire haukiba tha asigi mangada thokiba thogdoktu gi matangda CSO leader sing amasung Manipur police gi makok thongbo officer sing ga punna phamina duna mifam pangthokre more police gi inspection banglo da pangthokiba mifam aduda DIG range to ningsen Warngam Tengnopal District ki SP Golian Mang ahum suba IRB ge CEO Salam Somorjet ahumna marui ba thogdang lauke mifam aduda DIG range to ningsen Warngam na CSO sing da phongdoki bagi matungina Manipur lenga ki maikei dagi laikhidraba Tamil macha P Mohan amade M Yanar ani gi haksang athuba matamda purangna bahonare state government ki maikei dagi Ministry of External Affairs da hidam asiga mari leinana che thakre ministry gi maikei dagi Yangon da leva Indian Embassy da pau phaukhre Embassy gi maikei dagi Tamu district ki deputy administration da athuba da pau pirakpa yai matam khara ngai minasi hai khi nakalamarom da Indo Myanmar border paring da manga suba AR na ningthi na ngaksen bagi thabak chathare Indo Myanmar border amasung More town da Nipan suba MR ahum suba IRB commando Tengnopal district police ki personnel singna ahing nungthil khaktana duty tawre Myanmar gi Tamu da More da Auto rickshaw thauba Tamil macha ani nongmai na kaptu na hatkiba thogdok adu dage Indo Myanmar border dage hana dagi hena kansin na ngaksen bagi thorang lokhot pa haukhre More town manung da CRPC gi section 194 mari gi makhada mi punbada athingba thamkhe loinana ngarang su More town manung da dukan sing thong hangna khide haire laibak thiba thogdok adu da laikhidraba Tamil macha P Mohan gi imung manung na phongdorokibada P Mohan asi Jun tha da luhongbada ngai ribane auto thauduna imung manung gi laitalai da puribane Myanmar gi tamuda nongmaina kaptu na hatkiba numit humni suraba phawbada Myanmar authority gi maikei dagi sinaraktaba asina imung manung gi miyoi sing chapham thakpam khangdana yamna wana leire maram aduna state government amasung central government ki maikei dagi laikhidraba hakchang adu athubuda imung manung da sinabi yu haikhe laikhidraba INR gi loina bi Gurjit Kaur na phongdorokibada makhoi hauji More ward number 2 da leibane apokpi mamana mi gi kolik phengba fizu bizam tawduna wana imung puribane laikhidraba INR su auto thorga imung ge laitalaira puribane makhoi bu hatok pikiba si pende adubu ngasi phawbada asi bhakchang sinarakta basina imung manung ge miyoi sing chapham thakpam khangdre aduna sarkar gi maikei dage asi bhakchang athubada imung manung da sinabi yu haina phongdorokhe Tamuda More dagi Tamil macha ni hatkiba thogdoka mari leinana People's Defense Force Tamu gi maikei dage thadorokiba cherol amana hairibana haukiba tang mangada Indian National ani Tamuda hatkiba gi matangda Military junta na press release ama thadoki haiba tare Military junta ge Minister for Information in the Military Regime ge Brigadier Jomin Tunna Indian National ani adu terrorist group People's Defense Force PDF na hatkibani haina maral sire junta gi maikei dagi nakal ani makki oina PDF amasung miyam gi marakta misunderstanding thoganduna mihad adu gi aseng badu losin na bahona re Tamu gi mihad adu yuso hati na sathagi bane loina na victim sing adudagi sel amasung sanalupa sing lut tawkhe yuso hati asi junta na train tawba amasung khusukhulai piba people militia mane hairiba group asi haukiba sahi 2021 da military ku chathakraba matung miyam gi lanthum lut tawba
yumsing may thaba amadi gangster ama oina thabak tawbada free hand piri PDF na thajaba yaba mafamdagi phangba pawgi source amanadi Yuso Hatigi leader Mongle Wingi kaman makada Fosen amasung Joyen na nungthil pobop ta victim ani adu nongmai na kaptu na hatkhibanai junta gi maiki digi asibak sang ani adu laikhidrabage imung manungda sinabada yadre loina na evidence sing adu semjin sajina bahona re PDF tamugi maiki dagi hairibana mihan adugi justice laikhidrabage imung manungda phangangadabane misam singda tamthina attack tawba masung asigumba pangdaba thodok asi akanba mawongda condemn tawbi haire mayang Imphal da Urea gi awat pa lehelloi Robindro mayang Imphal AC da leriba lawmi sing da Urea phanglaroi haibagi mi paiba phawbi gano lawbuki pata paiba paidaba thidana taseng na law ujariba lawmi khudingmakta Urea phangangani haina MLA Kongkham Robindro na phongdokhre mahiroi ama phawba leiramdraba lainga ki school amada MLA amagi macha lairik tamhanduna semgalakle kumsing 2018 da mahiroi ama phawba leiramdraba government ki primary school ama ngasidi oja kharage hona zamanna people with disability PWD mahiroi mari yauna apunba mahiroi hompuga mapan mahi tamlei madugi manungda local MLA gi macha phawba tamduna private school gumna chalai re Imphal East ki kiam gai mamang lekai da leiba Lilong Hau Santipur Primary School hana government school amani haiduna lairam labasu school asigi hauji head mistress in charge oiribi Oja Sambanduram Sarmilana kumsing 2018 da transfer lakpa matamda mahiroi ama phawba leiram da natana school asigi phibam songna leiramba thengnakhi haina Oja Sarmilana pausi asiga khanana unabada phongdorokhe matam aduda wana honaduna mahiroi 18 ming chalaktuna class lawba hokhi adubu laibak thibade Oja Sarmilaga tharga oja ani leibage manungda amade maternity leave lawkhi haire masigi matungda kumsing 2019 da anoba mahiroi sing amuk ming chalaktuna nursery amasung KG gi classroom ani hana leiramliba classroom amadudage tangkhai khaiduna lairik takpi ba hoduna school adu salai dakhibani haire mahakna makhatana phongdorokpagi matungina kumsing 2020 dage hauduna chahi ani COVID-19 laichan maram oiduna lairik tamkhidaba matam amada Oja Sarmila gi mijeng makhata class khudingmakki WhatsApp group semduna online class kaya tawkhi loinana study material sing mahiroi sing de yohanduna matam madudasu full class tawna bohona ki haina Oja Sarmila na phongdorokhe asumna honaraktu ngasi de class 2 phawba leiduna school asida mahiroi hompuga mapan leire masigi manungda PWD mahiroi mari yauna nursery da mahiroi kun KG da mahiroi taragani pan class 1 dana mahiroi taraga manga amade class 2 da mahiroi taraga taruk leiduna ngasidi oja mari amade kuk ani na kanna honaduna private school amadagi tadana matamgi oiba mawongda class lawre loinana classroom da mahiroi singna tawriba mawong mataw amade ngasigi takhiba parasing WhatsApp group ki khuthangda mama mapa singda yahwali haire laibak thibade mathang sahida class 3 karakadaba mahiroi singi classroom leitre hauji su staff ki room fazana leitabana khazil laga honor re adubu education department ki maikai dagede classroom ahianba sananaba yana che inaba loide athubada sargani haiba wafam Oja Sarmila na phongdorok le afaba school ama oibada infrastructure fajan bagi mathau yamna tai hairaduna Oja Sarmila na phongdorokhibada school gi infrastructure fajadrabade mama mapa oibasing nasu school adu da makhoi gi masa sing tamhaningda bapokpa yai tek na leiba school adu da pung kaya macha karamna thamgane haina mahakna phongdorokhe class 5 phawba legadaba school asida Oja Sarmila ke masasu hana class 1 phawba tamlamduna makhatana tampham leitabana atopa school da mingsan khibagi wari leire mamangda lainga ki maikai dagi mateng kaya pangbirakibagum matung tarakbada su school asigi awara pa mengkhatuna achang balainga ki school ama ohening bagi apamba Oja Sarmila na asata hore state cabinet mifam ngasi phamgadawre chief minister nongthongmam birena lusing balainga kasigi cabinet minister singi oiba mifam ngasi ayuk pung tara taba matamda pangthoklagani haire ngasi ayuk pangthokadoriba mifam adu da lakadoriba Manipur Legislative Assembly gi mifam ge matang yauna tongan be agenda kaya marum khanaraba yai haire Max Ublasi chief minister state asida hokiba numit kharani asida covid laisat hengalakli basigi yenglaga miyamna face mask upagi hainabi amuk thamlasi haina chief minister N Birena appeal torokle miyoi kungani thoi positive oirakpadage Manipur da covid ki phibam lusilakle Manipur da hokiba pung kun mari asida su sample Chaniga marfu draga manga test obada miyoi kungani thoi positive oiba thengnaduna positivity rate chada tare dasmik manga yaure state asigi covid ki phibam tapna lusilakle loinana state asigi oina active case marfu draga tare ta hengat khre Manipuri lol classical language ta salhanana bakhana khre Manipuri lol bu classical language ohenana bagi matangda mari lena bache sangsing center da thana ba thorang sing ningthina paikhat pa honana bagi damag Manipur ki chief minister N Biren yauna committee for
Declaration for Manipuri Language SD Classical Language ke member sing yauba mifam ama Chief Minister gi secretary ta pangthokre saru machet ama phangkhe ngarang hakchang phangkhide None district ki manung chanba marang chingge chingning khai bagi thokdok thokpham dage saru machet ama phangkhre NDRF SDRF Police Army amadi Assam Rifles na khunja singa loinena ngarang su makata na mithi bagi thabak chathaki adubu hakchang amata phangkhide ngarang phangki ba saru machet adu foot amarom sangba kangsil batong sagi saru khara yauba vertebra ne miyoi bagira natraga sagira haiba chapchana khangba ngamdri amade saru machet adu police na khomgalaga Jennings mortuary da thamle saru machet adu DNA test tawraba yai haide thokdok thokpham adu da leiramba khunja singna ok amade hameng na chingba sa sing loirambage Pibam sing una hoki haire ningsing bayai Jun kunga mapan amasung kontra gi lona ba hingnong yaida thokiba yamna chawba chingning khai bagi thokdok adu da marang singda samgat par railway substation pulap yauki baga loinana lairamba miyoi sing amadi sa sing punna phumki bane hawjik phawbu da punna miyoi nifuga mapan gi hakchang phangba ngamkhre aduga miyoi taraga ni panna Jun kontra da kalho baga loinana miyoi taraga ni thoi thiba khangdana leiribane aroi bada tabi diba pumda makpu thagat jare